ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯁꯟ ꯏꯔꯣꯏ ꯌꯥꯝꯅ ꯂꯣꯏꯕ ꯕꯨꯡꯁꯥ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯨꯡꯁꯥꯒꯤ ꯁꯟ ꯏꯔꯣꯏ 100ꯒꯤ ꯃꯊꯛꯇ ꯂꯩ꯫ ꯃꯥꯒꯤ ꯁꯟ 100ꯗꯨꯗꯒꯤ ꯁꯨꯝꯂꯛꯄ ꯁꯪꯒꯣꯝꯒꯤ ꯃꯃꯜꯅ ꯃꯥꯒꯤ ꯁꯣꯜꯂꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯥꯅ ꯊꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯕꯨꯡꯁꯥꯗꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯖꯕ ꯏꯔꯣꯏ ꯂꯥꯕ ꯃꯄꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯏꯔꯣꯏꯗꯨꯗ, "ꯑꯆꯧꯕꯤ, ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯜꯂꯕ꯭ꯔꯅꯦ?" "ꯈꯨꯜꯂꯤ ꯈꯨꯟꯗꯦ, ꯑꯃꯨꯛꯇ ꯍꯥꯏꯔꯣ." ꯕꯨꯡꯁꯥꯒꯤ ꯏꯔꯣꯏ ꯑꯆꯧꯕꯤꯗꯨ ꯃꯉꯛ ꯍꯥꯏꯔꯒ ꯃꯣ ꯍꯥꯏꯅ ꯈꯣꯡꯉꯤ꯫ ꯕꯨꯡꯁꯥꯅ, "ꯑꯆꯧꯕꯤ, ꯅꯪꯁꯨ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯃꯗꯤ ꯐꯗꯧꯅꯤ꯫ ꯑꯆꯧꯕꯤ, ꯑꯁꯣꯝꯗ ꯆꯠꯂꯣ, ꯏꯆꯥꯊꯣꯏ ꯍꯣꯏꯒꯤ ꯏꯪꯈꯣꯜꯂꯣꯝꯗ. ꯏꯆꯥꯊꯣꯏꯗꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯔꯝꯃꯗꯤ ꯐꯅꯤꯀꯣ ꯑꯆꯧꯕꯤ." ꯕꯨꯡꯁꯥꯗꯨ ꯃꯥꯒꯤ ꯏꯔꯣꯏ ꯃꯄꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯏꯆꯥꯊꯣꯏ ꯍꯣꯏꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯏꯪꯈꯣꯜ ꯀꯣꯏꯕꯤ ꯏꯆꯥꯊꯣꯏꯗꯨ ꯕꯨꯡꯁꯥꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯆꯥꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯕꯨꯡꯁꯥꯗꯤ ꯁꯟ ꯏꯔꯣꯏ ꯂꯣꯏꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯍꯩꯅꯔꯝꯗꯦ, ꯎꯁꯤꯠꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯨꯡꯁꯥꯕꯨ ꯀꯌꯥ ꯊꯋꯥꯏ ꯋꯥꯋꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯗꯦ꯫ ꯕꯨꯡꯁꯥꯗꯨ ꯏꯆꯥꯊꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯥꯛꯇ ꯃꯥꯒꯤ ꯏꯔꯣꯏꯗꯨ ꯍꯣꯏꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯝꯕꯜ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯕꯨꯡꯁꯥꯅ ꯏꯔꯣꯏꯗ, "ꯑꯆꯧꯕꯤ, ꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄꯨꯀꯣ, ꯏꯆꯥꯊꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤ." "ꯍꯩꯃꯥ, ꯏꯆꯥꯊꯣꯏꯗꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯤ." ꯇꯥꯟꯖꯥꯗꯨꯗ ꯕꯨꯡꯁꯥꯒꯤ ꯇꯨꯡꯗꯒꯤ ꯏꯆꯥꯊꯣꯏꯒꯤ ꯃꯄꯥ ꯇꯣꯝꯕꯅ, "ꯕꯨꯡꯁꯥ." ꯕꯨꯡꯁꯥꯗꯨ ꯃꯥꯒꯤ ꯏꯔꯣꯏꯒ ꯂꯣꯏꯅꯅ ꯂꯩꯊꯣꯔꯛꯏ꯫ ꯇꯣꯝꯕꯅ ꯕꯨꯡꯁꯥꯗ ꯑꯃꯨꯛ, "ꯕꯨꯡꯁꯥ, ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯪꯒꯣꯝ ꯂꯧꯕ ꯃꯤꯁꯤꯡꯅ ꯍꯪꯒꯣꯏꯔꯅꯤꯅꯦ. ꯑꯩꯅ ꯅꯪꯒꯤ ꯁꯪꯒꯣꯝ ꯂꯧꯗ꯭ꯔꯤꯗꯣ ꯅꯪꯅ ꯃꯣꯠꯄꯒꯤꯅꯤ, ꯇꯨꯀꯠꯆꯕꯒꯤ." ꯕꯨꯡꯁꯥꯅ ꯅꯣꯛꯂꯒ, "ꯈꯨꯔꯥ, ꯏꯆꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯃꯥꯗꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯔꯤ. ꯑꯩꯅ ꯈꯨꯔꯥꯒꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯍꯣꯟꯅꯕ ꯏꯔꯣꯏ ꯑꯃ ꯄꯤꯒꯅꯤ." "ꯍꯩ, ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯅꯪꯒꯤ ꯏꯔꯣꯏꯒꯗꯣ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯨꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯃꯅꯝ ꯆꯦꯟꯕ ꯃꯤ ꯐꯥꯎꯕ ꯆꯪꯍꯜꯂꯣꯏ ꯑꯩꯅ. ꯍꯣꯏ, ꯅꯪꯒꯤ ꯁꯟꯊꯤꯕꯨꯗꯤ ꯈꯔ ꯁꯤꯖꯤꯟꯅꯩꯀꯣ." ꯏꯆꯥꯊꯣꯏꯗꯨ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯃꯄꯥꯒ ꯕꯨꯡꯁꯥꯒꯗ ꯂꯦꯞꯄꯒ ꯌꯦꯡꯉꯤ꯫ ꯏꯆꯥꯊꯣꯏꯅ ꯃꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ, "ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯀꯔꯤ ꯀꯔꯤꯃꯨꯛ ꯉꯥꯡꯂꯤꯕꯖꯥꯠꯅꯣ? ꯃꯁꯦ ꯈꯨꯖꯥꯏꯁꯤꯅ ꯃꯀꯣꯛꯇ ꯂꯪꯈꯤꯅꯤꯁꯦ." "ꯕꯥꯖꯤ! ꯍꯣ ꯕꯥꯖꯤ! ꯏꯪꯈꯣꯜꯗ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ." ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯗ, "ꯍꯩ, ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯁꯟꯊꯤ ꯃꯅꯝ ꯅꯝꯕꯁꯤ ꯏꯪꯈꯣꯜꯁꯤꯗ ꯆꯪꯒꯦ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯍꯥ? ꯆꯪꯍꯜꯂꯁꯤ ꯍꯥꯏꯔꯣ ꯍꯥ?" "ꯇꯥꯕꯩꯅꯤ ꯑꯩꯅ ꯕꯥꯖꯤ ꯅꯪ ꯆꯪꯉꯨ ꯍꯥꯏꯔꯤꯁꯤ. ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯅ ꯃꯁꯥ ꯃꯎ ꯐꯔꯤꯁꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕ ꯈꯛꯇ ꯅꯠꯇꯦꯀꯣ. ꯏꯔꯣꯏ ꯃꯊꯤ, ꯁꯟꯊꯤ ꯌꯥꯎꯔꯤꯕꯅꯤ ꯈꯪꯉꯨ." "ꯏ, ꯑꯗꯨꯗꯤ ꯅꯪꯅ ꯃꯣꯏꯗꯒꯤ ꯆꯪꯉꯒ ꯍꯣꯜꯂꯨꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ. ꯑꯗꯣ ꯃꯥꯗꯤ ꯏꯪꯈꯣꯜꯗ ꯆꯪꯉꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ." ꯕꯨꯡꯁꯥꯗꯨ ꯃꯥꯒꯤ ꯏꯔꯣꯏꯗ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯏꯔꯣꯏꯒꯤ ꯃꯃꯩꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯒ ꯇꯣꯝꯕꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯟꯈꯤ꯫ ꯇꯣꯝꯕꯗꯨ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯂꯒ ꯈꯪꯂꯧ ꯂꯧꯏ꯫ ꯕꯨꯡꯁꯥꯅ ꯏꯔꯣꯏꯗ, "ꯑꯆꯧꯕꯤ, ꯀꯟꯅꯦꯅ ꯀꯜꯂꯗꯤ ꯃꯀ꯭ꯂꯞꯇ ꯀꯜꯂꯨ ꯌꯥꯗ꯭ꯔꯣ?" ꯇꯣꯝꯕꯅ ꯀꯤꯟꯒ ꯇꯥꯔꯒ, "ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯑꯗꯨꯝ ꯇꯧꯔꯤꯅꯦ. ꯏꯕꯨꯡꯉꯣ, ꯅꯪ ꯁ꯭ꯋꯥꯏꯗ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯏ, ꯀꯩꯅꯣꯃꯒꯤ ꯑꯍꯜꯅꯤꯅꯦ ꯃꯁꯤꯗꯤ. ꯐꯔꯦꯅꯦ, ꯀꯩꯒꯨꯝꯕ ꯑꯩꯅ ꯉꯝꯃꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯄꯨꯈꯤꯕ ꯌꯥꯕ꯭ꯔꯥ ꯑꯍꯜꯅ?" "ꯍꯩꯌꯥ, ꯑꯍꯜꯒꯁꯨ ꯍꯥꯏꯔꯤꯅꯦ. ꯀꯥꯎꯏꯅꯦ, ꯅꯪꯁꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤꯅꯦ." ꯏꯪꯈꯣꯜ ꯃꯅꯨꯡꯗꯒꯤ ꯏꯆꯥꯊꯣꯏꯅ, "ꯍꯣ ꯇꯥꯕ꯭ꯔꯣ? ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯃꯨꯛꯇ ꯐꯨꯗꯠꯂꯝꯃꯨ, ꯑꯗꯨꯒ ꯑꯩꯁꯦ ꯁꯟꯊꯤ ꯂꯩꯐꯝꯗ ꯄꯨꯈ꯭ꯔꯣ ꯊꯨꯅ." ꯇꯣꯝꯕꯗꯨ ꯏꯪꯈꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯕꯨꯡꯁꯥꯁꯨ ꯃꯥꯒꯤ ꯏꯔꯣꯏꯗꯨ ꯇꯣꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯇꯣꯝꯕꯒ ꯏꯆꯥꯊꯣꯏꯒꯗꯨ ꯏꯪꯈꯣꯜꯗ ꯈꯠꯅꯍꯧꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯕꯨꯡꯁꯥꯗ ꯁꯪꯒꯣꯝ ꯆꯐꯨ 10ꯃꯨꯛ ꯃꯥꯒꯤ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯈꯨꯜꯒꯤ ꯂꯩꯔꯛ ꯂꯝꯕꯤꯗ ꯁꯪꯒꯣꯝ ꯌꯦꯟꯕ ꯆꯠꯂꯤ꯫ "ꯑꯔꯔꯔꯔ, ꯍꯦ ꯃꯔꯥꯡ ꯇꯨꯔꯥꯡꯕꯤ, ꯑꯔꯔ ꯍꯥꯏꯔꯤꯁꯦ ꯅꯪꯅꯤꯅꯦ. ꯅꯪꯅ ꯌꯦꯠꯇ ꯂꯩꯔꯗꯤ ꯑꯔꯔ ꯍꯥꯏꯔꯛꯄꯗ ꯌꯦꯠꯇ ꯆꯤꯡꯒꯗꯕ, ꯈꯪꯉꯤꯗꯅ. ꯑꯔꯔ ꯍꯥꯏꯔꯤꯁꯦ ꯌꯦꯠ 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 ꯍꯥꯏꯔꯤꯕꯅꯤꯅꯦ. ꯃꯨꯔꯥꯡ ꯂꯥꯡꯕꯤ, ꯅꯪꯁꯨ ꯃꯔꯥꯡ ꯇꯨꯔꯥꯡꯕꯤꯒꯤ ꯃꯇꯨꯡ ꯏꯟꯒꯗꯕ. ꯌꯦ ꯃꯨꯔꯥꯡ ꯂꯥꯡꯕꯤ, ꯏꯍꯦ ꯏꯍꯦ, ꯇꯤꯇꯤ ꯇꯤꯇꯤ, ꯍꯩ ꯍꯩ, ꯃꯨꯔꯥꯡ ꯂꯥꯡꯕꯤ, ꯇꯤꯇꯤ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨꯅꯤꯅꯦ. ꯑꯣꯏꯗ ꯂꯩꯕꯗꯨꯕꯨꯅꯤꯅꯦ ꯇꯤꯇꯤ ꯍꯥꯏꯔꯤꯁꯦ. ꯅꯣꯏ ꯑꯅꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ. ꯅꯁꯥ ꯅꯁꯥꯒꯤ ꯌꯦꯠ ꯑꯣꯏ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯆꯩꯁꯤꯅ ꯀꯟꯕ ꯇꯥꯕꯅꯤ."
ꯁꯟꯅ ꯐꯨꯕ ꯌꯥꯗꯦ ꯅꯍꯥꯟꯁꯨ ꯃꯔꯥꯡꯕꯤꯁꯦ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯈꯩ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯆꯤꯡ ꯂꯩꯔꯝꯃꯤ ꯃꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩꯁꯨ ꯀꯞꯄꯤ ꯇꯨ ꯑꯁꯤꯒꯤ ꯁꯝꯄꯣꯠ ꯁꯥꯖꯩ ꯋꯤꯁ ꯋꯤꯁ ꯂꯥꯎꯕꯁꯤꯅ ꯀꯟꯕꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯕꯣꯝꯗ ꯁꯝꯄꯣꯠ ꯁꯥꯖꯩꯁꯦ ꯀꯜꯂꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯥꯏ ꯑꯗꯨꯅ ꯑꯩ ꯃꯣꯏꯗ ꯐꯨꯔꯔꯣꯏ ꯕꯨꯡꯁꯥꯗꯨ ꯍꯤꯒꯤ ꯀꯞꯄꯒ ꯂꯝꯕꯤꯗ ꯁꯟ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯥꯛꯏ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯁꯨ ꯕꯨꯡꯁꯥꯗ ꯌꯦꯡꯂꯒ ꯅꯣꯛꯄ ꯌꯥꯎꯅꯔꯤ ꯑꯍꯜ ꯑꯃꯅ ꯕꯨꯡꯁꯥꯗ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯁꯤꯒꯤ ꯕꯨꯡꯆꯥꯁꯤ ꯃꯄꯥꯁꯤꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯑꯉꯥꯎꯕꯁꯤ ꯀꯧꯔꯒ ꯂꯩꯔꯝꯗꯣꯏꯅꯤ ꯁꯪꯒꯣꯝ ꯆꯐꯨ ꯑꯃ ꯊꯛꯅꯕ ꯄꯤꯔꯝꯃꯣꯗꯅ ꯏꯍꯦ ꯁꯪꯒꯣꯝꯁꯤꯡꯁꯤꯁꯨ ꯁꯟ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯅꯤꯛꯊꯣꯛꯂꯦꯗꯣ ꯍꯩ ꯕꯨꯡꯆꯥ ꯇꯥꯕ꯭ꯔꯅ ꯍꯩ ꯕꯨꯡꯆꯥꯗꯣ ꯀꯞꯄꯗꯨ ꯁꯠ ꯂꯦꯞꯄꯒ ꯑꯍꯜꯗꯨꯗ ꯐꯠ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯔꯦ ꯄꯨ ꯍꯩ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤ ꯂꯣꯏꯅ ꯅꯤꯛꯊꯣꯛꯂꯦꯅꯦ ꯑꯉꯥꯎꯕ ꯅꯪꯕꯨ ꯏꯄꯨ ꯊꯜꯂꯗꯤ ꯅꯤꯛꯊꯣꯛꯄ ꯇꯥꯕꯅꯤ ꯍꯩ ꯑꯉꯥꯎꯕ ꯆꯐꯨꯗ ꯑꯊꯟꯕ ꯃꯍꯤ ꯍꯥꯞꯄꯒ ꯅꯤꯛꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯌꯦꯡꯗꯒꯤ ꯃꯈꯨꯝ ꯀꯨꯞꯂꯒ ꯄꯨ ꯍꯣꯏ ꯍꯣꯏ ꯏꯄꯨ ꯑꯗꯨ ꯏꯄꯨꯒꯤꯁꯦ ꯁꯤꯗ ꯁꯨꯝ ꯄꯤꯔꯝꯂꯣ ꯍꯥꯏꯕ꯭ꯔꯣ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥꯁꯦ ꯅꯪꯅ ꯁꯪꯒꯣꯝꯗꯨ ꯂꯣꯟꯊꯣꯛꯂꯒ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯅ ꯂꯧꯔꯒ ꯊꯛꯇꯣꯛꯄ ꯌꯥꯕ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯦꯡꯒꯗꯣꯏꯅꯤ ꯅꯪꯅꯕ ꯆꯠꯆꯔꯣ ꯁꯣꯝꯗ ꯕꯨꯡꯁꯥꯒꯤ ꯌꯨꯝꯗ ꯕꯨꯡꯁꯥꯒꯤ ꯃꯄꯥ ꯏꯕꯣꯆꯧꯕꯗꯨ ꯃꯪꯒꯣꯜꯒꯤ ꯐꯝꯃꯦꯜꯗꯨꯗ ꯐꯝꯂꯒ ꯊꯣꯡꯒꯥꯜꯗ ꯌꯦꯡꯂꯒ ꯁꯟꯕꯤꯒꯥꯁꯦ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯄꯤꯖꯔꯒ ꯃꯥꯒꯤ ꯁꯪꯒꯣꯝꯁꯦ ꯂꯣꯏꯅ ꯈꯥꯍꯟꯒꯤ ꯌꯦꯡꯉꯣ ꯁꯪꯒꯣꯝꯗꯣ ꯆꯐꯨ ꯑꯃ ꯄꯤꯔꯝꯃꯣ ꯍꯥꯏꯕꯨ ꯈꯨꯖꯥꯏ ꯃꯆꯥꯁꯤ ꯈꯛ ꯄꯤꯔꯝꯃꯦꯕ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯗꯤ ꯎꯆꯤꯗ ꯄꯤꯊꯛꯂꯨꯆꯣ ꯃꯁꯤ ꯎꯆꯤ ꯃꯈꯨꯜꯁꯤꯗ ꯍꯦꯛ ꯍꯩꯖꯤꯟꯕꯨ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗꯒꯤ ꯕꯨꯡꯁꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯏꯕꯣꯆꯧꯕꯗ ꯑꯣ ꯁꯤꯔꯝꯗꯥꯏꯗꯨꯗ ꯁꯪꯒꯣꯝꯕꯨ ꯀꯌꯥꯝ ꯊꯛꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯐꯝ ꯂꯩꯔꯒ ꯑꯍꯤꯡꯅ ꯃꯅꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯕꯨꯠ ꯄ꯭ꯔꯦꯛ ꯇꯝꯅꯕꯒ ꯌꯥꯝ ꯃꯥꯜꯂꯤ ꯍꯦ ꯅꯪ ꯈꯨꯖꯥꯏꯁꯤꯅ ꯂꯪꯉꯛꯎꯔꯥ ꯍꯣꯏꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤ ꯃꯦꯉꯧꯕꯤ ꯁꯤꯕꯗꯣ ꯌꯥꯝ ꯇꯝꯅꯩ ꯍꯥꯏꯔꯤꯅꯦ ꯇꯣꯝꯕꯤ ꯅꯍꯥꯁꯤꯡ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄꯗ ꯅꯍꯥꯟꯗꯣ ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯃꯔꯛꯇ ꯃꯦꯉꯧꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯇꯨꯝꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯅꯦ ꯍꯣ ꯍꯅꯨꯕ ꯇꯥꯅꯤꯡꯗꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯗꯣ ꯇꯧꯔꯛꯂꯅꯨ ꯅꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡꯁꯨ ꯂꯦꯛꯂꯨꯔꯤꯕꯅꯤ ꯇꯝꯅꯕꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦ ꯃꯥꯡꯒꯣꯜꯗ ꯐꯝꯕ ꯅꯪꯅ ꯍꯦꯛꯇ ꯈꯪ ꯂꯩꯔꯝꯃꯤ ꯍꯩ ꯑꯉꯥꯎꯕꯤ ꯑꯌꯨꯛ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯁꯟꯊꯤ ꯄꯦꯛꯄꯤꯗꯣ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯅꯤ ꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ ꯑꯗꯨꯒ ꯕꯨꯡꯁꯥꯒꯤ ꯁꯟ ꯏꯔꯣꯏ ꯂꯣꯏꯐꯝ ꯑꯗꯣꯝꯗ ꯆꯪꯂꯒ ꯏꯍꯦ ꯁꯟꯊꯤꯁꯤꯡꯁꯦ ꯑꯃꯨꯛ ꯄꯩꯗꯅ ꯐꯩꯖꯤꯜꯂꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯁꯦꯡꯈꯤꯕꯗ ꯃꯉꯥꯏꯔꯤꯕꯅꯦꯕ ꯈꯔ ꯌꯣꯟꯒꯦꯁꯨ ꯁꯟꯁꯤꯡꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯗꯣ ꯁꯣꯝꯗ ꯕꯨꯡꯁꯥꯗꯨ ꯂꯩꯀꯥꯏ ꯊꯨꯡꯅꯕ ꯁꯪꯒꯣꯝ ꯌꯦꯟꯕ ꯆꯪꯕ ꯍꯧꯔꯦ ꯕꯨꯡꯁꯥꯅ ꯃꯥꯒꯤ ꯁꯟ ꯑꯅꯤꯗꯨꯗ ꯃꯨꯔꯥꯡꯕꯤ ꯅꯣꯏ ꯑꯅꯤ ꯁꯤꯗꯒꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯁꯛ ꯇꯥꯈꯠꯄ ꯎꯁꯤꯠꯇꯕ ꯁꯜꯂꯛꯑꯗꯤ ꯄꯣꯏꯈꯥꯏꯌꯨ ꯍꯦꯛꯇ ꯅꯆꯤꯗꯨꯅ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯀꯣꯠꯂꯒ ꯂꯪꯒꯗꯕꯅꯤ ꯑꯩ ꯐꯠ ꯂꯥꯎꯅ ꯆꯪꯉꯨꯔꯒ ꯐꯠ ꯂꯥꯎ ꯊꯣꯛꯂꯛꯀꯅꯤ ꯕꯨꯡꯁꯥꯗꯨ ꯂꯩꯀꯥꯏ ꯊꯨꯡꯅꯕ ꯁꯪꯒꯣꯝ ꯌꯦꯟꯕ ꯍꯧꯋꯤ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯃꯗꯅꯤ ꯏꯃꯨꯡꯗꯨꯒꯤ ꯀꯣꯝꯕꯤ ꯀꯧꯕꯤ ꯃꯧ ꯑꯃꯅ ꯕꯨꯡꯆꯥꯗ ꯕꯨꯡꯆꯥ ꯅꯪꯕꯨ ꯈꯔ ꯊꯨꯅ ꯍꯩꯔꯛꯎꯅꯦ ꯃꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯊꯨꯅ ꯂꯣꯜꯂꯒ ꯊꯛꯇꯣꯛꯍꯧꯒꯦ ꯊꯤꯕꯣꯡ ꯂꯥꯎꯕ ꯉꯥꯛꯇꯅꯤ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯑꯩ ꯏꯇꯩꯃ ꯑꯗꯨꯃꯥꯏꯅ ꯊꯛꯇꯣꯛ ꯁꯔꯨꯛ ꯁꯟ ꯑꯃ ꯂꯣꯏꯔꯣ ꯑꯗꯨꯒ ꯊꯛꯑꯣ ꯀꯩꯗꯧꯒꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯔꯤꯄꯤꯠ ꯏꯇꯩꯃ ꯑꯗꯨꯃꯥꯏꯅ ꯊꯛꯇꯣꯛ ꯁꯔꯨꯛꯄꯨꯗꯤ ꯁꯟ ꯑꯃ ꯂꯣꯏꯔꯣ ꯀꯩꯗꯧꯒꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯀꯣꯏꯅꯗꯕ ꯂꯃꯥꯡ ꯑꯃ ꯂꯩꯔꯤꯁꯤꯗ ꯊꯝꯃꯨ ꯆꯥꯛ ꯐꯥꯎꯕ ꯁꯥꯏꯔꯒ ꯌꯣꯠꯄ ꯇꯟꯕ ꯑꯩꯅ ꯁꯟ ꯀꯃꯥꯏꯅ ꯂꯣꯏꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯁꯟ ꯂꯣꯏꯕ ꯇꯜꯂꯗꯤ ꯁꯪꯒꯣꯝꯗꯣ ꯂꯩꯔꯒ ꯑꯗꯨꯝ ꯊꯛꯄ ꯇꯥꯕꯅꯤ ꯏꯇꯩꯃ ꯍꯩ ꯄꯪꯒꯅꯨ ꯕꯨꯡꯁꯥ ꯑꯩꯅ ꯁꯟ ꯑꯃꯨꯛ ꯂꯣꯏꯔꯒ ꯁꯪꯒꯣꯝ ꯌꯣꯜꯂꯛꯑꯗꯤ ꯅꯪꯒꯤ ꯁꯪꯒꯣꯝꯗꯨꯗꯤ ꯀꯅꯥꯅ ꯂꯩꯕꯤꯅꯤ ꯍꯥ ꯅꯇꯩꯃꯗꯤ ꯁꯛ ꯍꯥꯏꯔꯦ ꯇꯞ ꯇꯥꯈꯩ ꯐꯖꯔꯦꯗꯣ ꯅꯪꯒꯤ ꯁꯪꯒꯣꯝ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯦ ꯅꯇꯣꯝꯇꯅ ꯃꯨꯡꯊꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ ꯕꯨꯡꯁꯥꯗꯨ ꯃꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯀꯟꯅꯣꯛꯏ ꯑꯗꯨꯒ ꯃꯧꯗꯨꯗ ꯏꯇꯩꯃ ꯑꯗꯨꯗꯤ
ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯑꯩꯅ ꯁꯜꯂꯣꯏꯔꯒ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯏꯇꯩꯃꯅ ꯌꯣꯟꯕ ꯆꯠꯂꯁꯨ ꯌꯥꯏ ꯏꯃꯥ ꯍꯥꯏꯔꯦ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯕꯥꯖꯤ ꯐꯪꯉꯦ ꯐꯝꯃꯦꯜꯗ ꯁꯪꯒꯣꯝ ꯈꯨꯖꯥꯏ ꯀꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯁꯦꯡꯕ ꯏꯇꯩꯃ ꯅꯪ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄꯤꯔꯣ ꯁꯛꯁꯨ ꯗꯃꯥꯗꯝ ꯐꯖꯩ ꯁꯪꯒꯣꯝꯁꯨ ꯐꯖꯅ ꯁꯤꯠꯅꯤ ꯕꯨꯡꯆꯥ ꯅꯪꯒꯤꯁꯤ ꯑꯋꯣꯏꯒꯤꯔꯅꯦ ꯍꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯩ ꯂꯥꯛꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯌꯣꯟꯕ ꯍꯧꯔꯁꯤ ꯅꯣꯡꯃ ꯇꯣꯝꯕꯗꯨ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅ ꯊꯥꯅ ꯏꯆꯥ ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗ꯭ꯔꯃꯤꯅ ꯃꯧ ꯀꯣꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯕꯨꯡꯆꯥꯗꯣ ꯐꯔꯦ ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯑꯃꯒ ꯁꯟ ꯏꯔꯣꯏꯒꯤ ꯁꯪꯒꯣꯝ ꯃꯅꯝ ꯅꯝꯕ ꯑꯃꯒ ꯃꯁꯤꯒꯤ ꯋꯥꯁꯤ ꯃꯤꯅ ꯑꯃꯨꯛ ꯇꯥꯔꯒ ꯃꯌꯥꯝ ꯆꯪꯗꯅ ꯑꯩ ꯑꯃꯨꯛ ꯇꯣꯠꯈꯤꯕ ꯇꯥꯔꯦ ꯋꯥꯀꯥꯏꯅꯤ ꯉꯥꯡꯂꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯀꯣꯝꯕꯤꯗꯨꯁꯨ ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯒꯗꯕꯅꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯇꯣꯝꯕ ꯁꯤꯒ ꯉꯥꯡꯁꯤꯅ ꯁꯟꯊꯤ ꯈꯣꯠꯄ ꯆꯠꯈ꯭ꯔꯒ ꯕꯨꯡꯆꯥ ꯍꯥꯏꯕ ꯏꯔꯣꯏ ꯃꯊꯤ ꯃꯅꯝ ꯅꯝꯕꯗꯨꯒꯤ ꯃꯄꯥꯗꯨꯒ ꯈꯗꯥꯡꯅꯣꯝ ꯂꯩꯔꯝꯃꯅꯤ ꯃꯌꯨꯝ ꯆꯪꯂꯒ ꯁꯟꯊꯤ ꯈꯨꯕꯥꯛ ꯑꯃ ꯀꯣꯠꯂꯒ ꯃꯃꯥꯏꯗꯨꯗ ꯊꯣꯡꯕꯅꯤ ꯉꯁꯤ ꯕꯨꯡꯆꯥꯕ ꯁꯟꯌꯨꯡ ꯃꯅꯝ ꯅꯝꯕꯗꯨꯒꯤ ꯃꯄꯥꯗꯨꯗ ꯀꯥꯟꯅꯗꯦ ꯆꯠꯂꯨꯒꯦꯗꯥꯏ ꯊꯤꯛ ꯇꯧꯔꯨꯒꯦ ꯇꯣꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯑꯩꯗꯤ ꯏꯔꯣꯏ ꯃꯊꯤ ꯃꯅꯝ ꯅꯝꯕ ꯌꯨꯝꯗꯨꯗ ꯀꯔꯤꯒꯤ ꯆꯪꯗꯣꯏꯕ ꯀꯩꯗꯧꯕꯒꯤ ꯁꯟꯊꯤ ꯃꯅꯝ ꯅꯝꯂꯨꯗꯣꯏꯕ ꯇꯣꯝꯕꯗꯨ ꯇꯞꯅ ꯑꯃꯨꯛ ꯐꯝꯂꯒ ꯍꯥ ꯍꯪꯒꯥꯝ ꯄꯦꯔꯦꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤꯃꯨꯛ ꯋꯥꯡꯉꯦ ꯋꯥꯡꯉꯦ ꯐꯖꯅ ꯋꯥꯡꯉꯦ ꯏꯆꯥ ꯊꯣꯏꯗꯨ ꯃꯗꯨ ꯂꯥꯛꯑꯗꯤ ꯂꯦꯞ ꯑꯃꯨꯛꯇ ꯇꯝꯒꯦꯕꯨ ꯂꯥꯛꯇꯦꯅꯦ ꯃꯗꯣ ꯁꯣꯝꯗ ꯏꯆꯥ ꯊꯣꯏꯗꯨ ꯕꯨꯡꯆꯥꯒꯤ ꯁꯪꯒꯣꯜ ꯑꯆꯧꯕꯗꯨꯗ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯁꯟ ꯏꯔꯣꯏ ꯃꯊꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤ ꯍꯦ ꯁꯟ ꯃꯌꯥꯝ ꯁꯟꯊꯤꯗꯣ ꯈꯔ ꯌꯥꯝ ꯐꯥꯌꯨꯀꯣ ꯅꯣꯏ ꯂꯩꯕꯒꯤꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯐꯔꯤꯁꯤ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯑꯒ ꯐꯥꯏꯒꯦꯁꯨ ꯐꯥꯏꯖꯤꯜꯂꯨ ꯂꯥꯎ ꯕꯥꯖꯤ ꯏꯕꯣ ꯑꯆꯧꯕꯁꯤꯅ ꯈꯨꯖꯥꯏꯗ ꯌꯥꯎꯕ ꯁꯪꯒꯣꯝꯁꯦ ꯇꯤꯠ ꯇꯤꯠ ꯆꯤꯡꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉ ꯐꯝꯃꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯄꯤꯁꯨꯝꯀꯁꯨ ꯁꯨꯛꯇꯣꯛꯂꯤꯅꯦ ꯁꯣꯝꯗ ꯏꯕꯣ ꯑꯆꯧꯕꯗꯨ ꯐꯝꯃꯦꯜꯗꯨꯗ ꯐꯝꯅ ꯁꯟꯊꯤꯁꯦ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯀꯧꯁꯤꯜꯂꯒꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯕꯨ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯃꯨꯅꯦ ꯅꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤꯅ ꯍꯩ ꯏꯆꯥ ꯊꯣꯏꯗꯨ ꯃꯇꯣꯝꯇ ꯑꯩꯕꯨ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯣꯏꯗ ꯃꯥꯅ ꯉꯥꯡꯕ ꯇꯥꯕ ꯈꯔꯁꯨ ꯂꯝꯗꯝ ꯅꯥꯟꯕ ꯐꯩꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯂꯩꯗꯧꯔꯕ ꯑꯩꯅꯦ ꯑꯣꯍꯣ ꯑꯧ ꯆꯪꯂꯛꯀꯦ ꯕꯥꯖꯤ ꯍꯣꯏꯅꯦ ꯆꯪꯂꯛꯎꯅꯦ ꯑꯇꯣꯞꯄ ꯕꯨꯠ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯕꯨꯠꯀꯤ ꯋꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝ ꯉꯥꯎꯔꯤꯁꯤꯅ ꯍꯣ ꯆꯪꯂꯛꯑꯦ ꯕꯥꯖꯤ ꯋꯥꯔꯤꯒ ꯄꯪꯂꯤꯗ ꯂꯤꯁꯤꯜꯂꯒ ꯂꯣꯏꯔꯦ ꯃꯥꯡꯒꯣꯜꯗ ꯏꯆꯥ ꯊꯣꯏꯒ ꯏꯕꯣꯆꯧꯕꯒ ꯐꯝꯂꯤ ꯏꯕꯣꯆꯧꯕꯅ ꯅꯍꯥꯟ ꯀꯣꯟꯁꯝꯒꯤ ꯅꯣꯡꯌꯥꯏꯁꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯝꯅꯕ꯭ꯔꯣ ꯍꯥ ꯕꯥꯖꯤ ꯌꯥꯝ ꯊꯤꯅ ꯇꯝꯅꯩ ꯍꯥꯏꯅꯩꯌꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯣꯡꯌꯥꯏꯒꯤ ꯕꯨꯠꯇꯣ ꯂꯥꯛꯑꯒ ꯍꯣꯏꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯈꯤꯕ ꯌꯣꯏꯁꯤꯡ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯥꯔꯦ ꯏꯁꯥꯗ ꯆꯥꯛꯂꯤꯕ ꯃꯩꯁꯦ ꯑꯃꯨꯛꯇ ꯃꯨꯊꯠꯄꯤꯔꯣ ꯂꯥꯎꯑꯣꯅ ꯀꯟꯅ ꯀꯞꯄꯒ ꯈꯨꯜ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯥꯏꯌꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯁꯥꯁꯤ ꯇꯨ ꯆꯨꯡꯉꯦ ꯍꯩ ꯑꯋꯣꯏꯕ ꯋꯥꯔꯤ ꯑꯣꯏꯇꯧꯔꯤꯅꯦ ꯕꯥꯖꯤ ꯁꯣꯝꯗ ꯕꯨꯡꯆꯥꯒ ꯃꯧ ꯀꯣꯝꯕꯤꯒ ꯁꯪꯒꯣꯝ ꯊꯥꯐꯝ ꯏꯃꯨꯡ ꯑꯃꯗ ꯕꯨꯡꯆꯥꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯌꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯏꯇꯩꯃ ꯕꯨꯡꯆꯥ ꯁꯪꯒꯣꯝꯗꯤ ꯍꯦꯟꯅ ꯁꯨꯝꯖꯤꯜꯂꯨ ꯑꯩꯒꯤ ꯁꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯉꯁꯤꯗꯒꯤ ꯎꯠꯄ ꯍꯧꯔꯗꯕꯅꯤ ꯃꯧ ꯀꯣꯝꯕꯤꯗꯨ ꯕꯨꯡꯆꯥꯒꯤ ꯁꯪꯒꯣꯝ ꯆꯐꯨꯁꯤꯡꯗꯨ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯇꯅ ꯌꯣꯟꯕ ꯍꯧꯔꯛꯂꯤ ꯀꯣꯝꯕꯤꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯀꯣꯝꯕꯤꯒ ꯀꯣꯝꯕꯤꯒꯤ ꯅꯨꯄꯥ ꯃꯅꯤꯒ ꯃꯣꯏ ꯑꯅꯤ ꯈꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯁꯣꯝꯗ ꯕꯨꯡꯆꯥꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯖꯔꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯕꯨꯡꯆꯥꯗꯨ ꯃꯥꯒꯤ ꯏꯔꯣꯏ ꯑꯆꯧꯕꯤꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯏꯆꯥꯊꯣꯏꯒꯤ ꯏꯪꯈꯣꯜꯗ ꯀꯣꯏꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯏꯆꯥꯊꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯝꯗꯦ ꯕꯨꯡꯆꯥꯅ ꯏꯆꯥꯊꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯑꯗꯣ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤ ꯍꯦꯛꯄ ꯌꯣꯟꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦꯁꯦ ꯍꯀꯨꯝꯗꯤ ꯑꯃꯠꯇ ꯐꯠꯇꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯣꯝꯗ ꯇꯣꯝꯕꯒ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯊꯥꯔꯣꯒꯗꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯊꯥꯔꯣꯅ
ꯏꯟꯁꯥꯡ ꯅꯥꯄꯤꯗꯤ ꯐꯖꯔꯦ ꯏꯅꯤꯡ ꯇꯦꯛꯅ ꯌꯣꯟꯕ ꯌꯥꯔꯅꯤ ꯁꯦꯜꯁꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯐꯪꯒꯗꯧꯔꯤ ꯃꯣꯏ ꯃꯄꯥ ꯕꯣꯀꯨꯜꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯣꯏ ꯖꯥꯠꯂꯥ ꯇꯣꯝꯕꯅ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯥ ꯂꯥꯛꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯍꯦꯛꯄꯅꯗꯤ ꯐꯗꯧꯔꯤꯕ ꯁꯟ ꯒꯥꯔꯤꯁꯨ ꯃꯥꯒꯤ ꯂꯩꯕꯅꯤꯅ ꯅꯣꯡꯁꯨ ꯃꯪꯉꯤꯁꯦ ꯑꯍꯤꯡ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯒ ꯇꯥꯔꯛꯂꯗꯤ ꯃꯍꯩ ꯃꯔꯣꯟꯁꯤꯡꯁꯦ ꯀꯟꯕ ꯑꯃꯠꯇ ꯉꯝꯂꯣꯏꯗꯣꯏꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯍꯦꯔꯥ ꯕꯣꯀꯨꯜ ꯂꯥꯛꯇ꯭ꯔꯒꯅ ꯂꯥꯛꯇ꯭ꯔꯦ ꯃꯋꯥꯁꯨ ꯂꯧꯕꯤꯗꯦ ꯑꯩꯈꯣꯏꯁꯨ ꯌꯣꯟꯕ ꯍꯩ ꯀꯩꯅꯣ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯕꯗ ꯇꯥꯞ ꯇꯥꯞ ꯂꯥꯛꯅꯈꯤꯗꯧꯕ ꯃꯍꯩ ꯃꯔꯣꯡ ꯉꯥꯛꯇꯅꯤ ꯇꯥꯟꯖꯥꯗꯨꯗ ꯕꯣꯀꯨꯜꯗꯨ ꯇꯣꯝꯕꯒ ꯊꯥꯔꯣꯒꯒꯤ ꯇꯨꯡꯗ ꯍꯦꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯕꯣꯀꯨꯜꯅ ꯇꯥ ꯇꯣꯝꯕ ꯊꯥꯔꯣꯒ ꯇꯣꯝꯕꯒꯗꯨ ꯕꯣꯀꯨꯜꯗ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯊꯥꯔꯣꯗꯨ ꯇꯣꯝꯕꯗ ꯌꯦꯡꯉꯤ ꯇꯣꯝꯕꯅ ꯕꯣꯀꯨꯜ ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ ꯇꯥꯗ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯆꯦꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯅꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯆꯦ ꯅꯨꯡꯁꯤꯗ꯭ꯔꯤꯕꯗꯣ ꯇꯥ ꯇꯣꯝꯕꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯇꯧꯕꯒꯤ ꯂꯣꯏꯅꯕꯅꯤ ꯇꯣꯝꯕꯅ ꯕꯣꯀꯨꯜ ꯑꯌꯨꯛꯇꯒꯤ ꯅꯣꯡꯁꯤ ꯃꯑꯣꯡ ꯑꯃꯗ ꯀꯟꯅ ꯃꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯗꯛꯇ ꯍꯥꯏꯕꯅꯤ ꯅꯪ ꯁꯥꯎꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯁꯤ ꯍꯣꯏ ꯇꯥ ꯇꯣꯝꯕ ꯆꯠꯅꯕ ꯇꯧꯁꯤ ꯊꯥꯔꯣꯅ ꯇꯣꯝꯕꯗ ꯃꯣꯏ ꯃꯄꯥ ꯄꯨꯡꯆꯥꯒꯤ ꯁꯟ ꯒꯥꯔꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤꯅꯦ ꯃꯗꯣ ꯏꯟꯁꯥꯡ ꯍꯦꯛꯄꯒꯤꯗꯤ ꯃꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯕꯣꯀꯨꯜꯗꯨ ꯇꯣꯝꯕꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯇꯥꯗ ꯑꯩꯁꯦ ꯊꯕꯛꯁꯨ ꯆꯤꯜꯂꯤꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯁꯟ ꯒꯥꯔꯤ ꯃꯅꯛꯄꯤꯔꯣ ꯑꯩ ꯆꯠꯂꯦ ꯇꯣꯝꯕꯗꯨ ꯊꯥꯔꯣꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯈꯔꯁꯨ ꯌꯦꯡꯉꯨ ꯊꯥꯔꯣ ꯀꯔꯤ ꯑꯀꯥꯏꯕ ꯑꯍꯦꯟꯕ ꯌꯥꯎꯕꯒꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯨꯡꯆꯥꯅꯁꯨ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥꯝꯗꯒꯤ ꯁꯟ ꯒꯥꯔꯤ ꯀꯧꯅꯤ ꯅꯣꯡꯁꯤꯅ ꯍꯧꯖꯤꯛ ꯆꯨꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯕ ꯅꯪꯒꯤ ꯅꯄꯥꯎꯒꯤ ꯃꯤꯅ ꯈꯥꯝꯕ ꯉꯝꯒꯗ꯭ꯔꯣ ꯏꯆꯥ ꯊꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯒꯤ ꯁꯪꯒꯣꯏ ꯃꯁꯤꯗ ꯐꯝꯂꯝꯂꯤ ꯕꯥꯖꯤꯁꯨ ꯂꯥꯛꯇꯦꯗ ꯅꯣꯡꯁꯤ ꯆꯨꯔꯛꯑꯗꯤ ꯏꯪꯈꯣꯜꯁꯦ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯕꯨꯡꯆꯥꯁꯨ ꯏꯔꯣꯏꯗ ꯇꯣꯡꯂꯒ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯅꯣꯡ ꯈꯨꯃꯪꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅ ꯆꯨꯊꯣꯛꯇꯨꯅ ꯆꯨꯕ ꯅꯣꯡꯁꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯒꯟꯗꯕꯅꯤ ꯀꯩꯅꯣꯝ ꯇꯧꯕꯤꯕꯅꯗꯤ ꯐꯅꯤ ꯃꯁꯤꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯃꯊꯛꯁꯦ ꯑꯩꯒꯤ ꯁꯪꯒꯣꯜ ꯈꯥꯔꯤꯕ ꯐꯛꯂꯣꯡ 200ꯃꯨꯛꯇꯨꯅ ꯀꯨꯞꯄꯗꯤ ꯅꯣꯡ ꯑꯀꯟꯕꯁꯤꯗꯒꯤ ꯀꯟꯕ ꯉꯝꯅꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯂꯦꯟ ꯁꯣꯏꯗꯅ ꯌꯥꯎꯗꯧꯔꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯆꯪꯂꯒ ꯐꯛꯂꯣꯡꯁꯤꯡꯁꯦ ꯀꯗꯣꯝꯗꯒꯤ ꯄꯨꯁꯤꯟꯕ ꯌꯥꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯕꯨꯡꯆꯥꯗꯨ ꯇꯣꯝꯕꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯛꯄꯗ ꯏꯆꯥꯊꯣꯏꯗꯨ ꯁꯪ ꯃꯁꯤꯗꯨꯗ ꯁꯨꯁꯨꯠ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯕꯨꯡꯆꯥꯅ ꯀꯔꯤꯅꯣ ꯃꯥꯅ ꯀꯞꯄꯤꯁꯤꯅ ꯅꯨꯄꯥ ꯑꯔꯣꯟꯕ ꯀꯣꯏꯔꯒ ꯀꯥꯏꯅꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯅ ꯏꯆꯥꯊꯣꯏ ꯊꯣꯏꯕꯤ ꯅꯪ ꯀꯞꯄꯤꯗꯣ ꯅꯨꯄꯥ ꯑꯔꯣꯟꯕ ꯀꯥꯏꯅꯩꯔꯥ ꯁꯦꯡꯅ ꯈꯨꯝꯃꯨ ꯏꯆꯥꯊꯣꯏꯗꯨ ꯕꯨꯡꯆꯥꯗ ꯌꯦꯡꯂꯒ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯀꯥꯏꯅꯕꯅꯣꯗ ꯅꯣꯡ ꯆꯨꯔꯗꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯏꯕꯨꯡ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯕꯥꯖꯤꯗꯣ ꯁꯟ ꯒꯥꯔꯤ ꯋꯥꯏꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯤ ꯁꯟ ꯒꯥꯔꯤꯗꯨꯅ ꯀꯩꯗꯧꯕꯒꯤ ꯁꯟ ꯒꯥꯔꯤꯅ ꯏꯪꯈꯣꯜꯁꯦ ꯇꯛꯈꯥꯏꯒꯦ ꯍꯥꯏꯔꯕ 이봉 낙수가는 영광은 까리도 뭐야보기 카나시 나빠라시 야우다바 나마라시 강 아니도 ngaibana kaisu oiroi bema insangna bisingse hauji heaudradi loi mangani bo adugi sangari waiba satkibani ibema insangna bisingse heklaga kadai yonge haino ha asuk chawkraba inkol sida hauji loini hekba nangadaba nati ai wa haike aigi sangolda khariba phaklong singdo sitharaga phaidom singsigi mathak sida wa yungla khalasi nangi lampak musangba pakpa phaklong dudi natom ta holu hey lawai nabi aigi san iroi chamena leiribududi moina amom chinghandoini konba thungdaba wapum mayam su yauribani sangol sana biyalaga leibani aduna iroi singsina chinghalage hagoloi bema phaklong sithaba yaru law icha thoido phuklaw na hawgatlaga yaini sasini thabakse hekthawrasini aigi nupa moi anidu bungsagi sangoigi nakal da khariba phaklong singdu sitha bhaurei
ꯕꯨꯡꯁꯥꯒꯤ ꯃꯄꯥ ꯏꯕꯣꯆꯧꯕꯗꯨꯁꯨ ꯁꯪꯒꯣꯝ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯃꯪꯒꯣꯜꯒꯤ ꯐꯝꯃꯦꯜꯗꯨꯗ ꯐꯝꯂꯒ ꯃꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯕꯨꯡꯁꯥꯒꯤ ꯃꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ ꯊꯕꯛꯇꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯆꯥꯅ ꯇꯧꯕ ꯊꯕꯛꯇꯕꯨ ꯑꯩꯅ ꯍꯪꯉꯤꯕ꯭ꯔꯥ? ꯏꯆꯥꯗꯤ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯝꯗꯣꯏꯁꯤ꯫ ꯍꯦꯔꯥ ꯐꯛꯂꯣꯡꯁꯤ ꯍꯦꯛꯇ ꯅꯣꯝꯒꯦꯗ꯫ ꯕꯨꯡꯁꯥꯒꯤ ꯏꯆꯥꯊꯣꯏꯒꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯐꯛꯂꯣꯡ ꯀꯟꯅ ꯁꯤꯔꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯅ ꯁꯟ ꯒꯥꯔꯤ ꯍꯪꯂꯤ, ꯑꯗꯨꯕꯨ ꯊꯔꯣ ꯅꯨꯡꯁꯤꯗꯕꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯐꯪꯂꯝꯗꯦ꯫ ꯇꯣꯝꯕꯗꯨ ꯂꯝꯕꯤꯗ ꯂꯦꯞꯄꯒ ꯅꯣꯡꯗꯤ ꯇꯥꯔꯛꯀꯗꯧꯔꯦꯗꯀꯣ, ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯦ ꯇꯧꯔꯤꯁꯦ, ꯑꯈꯥꯛ ꯑꯔꯧ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯏꯆꯥꯊꯣꯏꯗꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯈꯤꯅꯤꯗꯣ꯫ ꯏꯆꯥꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯄꯥꯜ ꯐꯔꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡꯅꯤ꯫ ꯑꯍꯤꯡ ꯑꯃꯒꯤ ꯅꯣꯡꯖꯨꯅ ꯇꯨꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯗꯧꯔꯦꯗꯣ꯫ ꯍꯦꯛꯇꯣꯛꯂꯒ ꯊꯝꯕꯁꯨ ꯀꯅꯥꯅ ꯂꯩꯕꯤꯒꯅꯤ? ꯁꯟ ꯒꯥꯔꯤ ꯐꯥꯎꯕ ꯋꯥꯏꯐꯝ ꯂꯩꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯤ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ ꯑꯗꯨꯛ ꯂꯥꯎꯈ꯭ꯔꯕ ꯀꯩꯊꯦꯜꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯍꯣꯜꯂꯒ ꯌꯣꯜꯂꯨꯒꯅꯤ? ꯀꯥꯟꯅꯗꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯤꯒ ꯇꯥꯟꯅꯔꯨꯕꯅ ꯐꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯃꯕꯨꯛ ꯐꯈ꯭ꯔꯕ ꯑꯩꯁꯦ ꯂꯩꯀꯥꯏꯅ ꯅꯨꯡꯁꯤꯗꯕꯅꯤ ꯏꯇꯨꯒꯤ ꯃꯇꯧ ꯁꯨꯝ ꯂꯧꯔꯛꯇꯅ ꯑꯩꯁꯦ ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯂꯒ ꯐꯨꯗꯅ ꯌꯣꯜꯍꯟꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯇꯣꯝꯕꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯇꯞꯅ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯕꯨꯡꯁꯥꯒꯤ ꯁꯟ ꯆꯥꯝꯃ ꯆꯅꯤꯗꯨꯅ ꯐꯛꯂꯣꯡ ꯆꯤꯡꯂꯒ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯆꯠꯄꯗꯨ ꯎꯕꯗ ꯑꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯇꯧꯔꯤꯕꯁꯤ ꯍꯩ ꯐꯛꯂꯣꯡꯁꯤꯡꯁꯤ ꯏꯪꯈꯣꯜꯂꯣꯝꯗ ꯂꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯋꯥꯁꯥꯡ 50ꯃꯨꯛꯁꯨ ꯏꯔꯣꯏꯁꯤꯅ ꯆꯤꯡꯂꯤꯅꯦ꯫ ꯕꯨꯡꯆꯥꯅꯕꯨ ꯇꯧꯔꯕ ꯊꯕꯛꯇꯣ ꯑꯐꯕ ꯁꯣꯏꯅ ꯑꯣꯏꯔꯝꯂꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯆꯦꯟꯁꯤꯜꯂꯒ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯜꯂꯒꯦ꯫ ꯇꯣꯝꯕꯗꯨ ꯆꯠꯂꯝꯕꯗꯒꯤ ꯃꯥꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯕꯨꯡꯆꯥꯗꯨ ꯃꯥꯒꯤ ꯏꯔꯣꯏꯁꯤꯅ ꯆꯤꯡꯂꯛꯄ ꯅꯥꯁꯤꯛ ꯄꯥꯝꯕꯤꯃꯨꯛ ꯆꯥꯎꯕ ꯂꯝ 100 ꯁꯥꯡꯕ ꯋꯥꯁꯤꯡꯗꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯎꯈꯣꯡ ꯑꯣꯏꯅꯕ ꯀꯛꯄ ꯍꯧꯔꯛꯏ꯫ ꯏꯆꯥꯊꯣꯏꯁꯨ ꯋꯥ ꯃꯈꯣꯡꯁꯤꯡꯗꯨ ꯏꯪꯈꯣꯜ ꯃꯔꯛꯇ ꯏꯛ ꯆꯪꯂꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯣꯝꯕꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯩ ꯕꯦꯃꯥ ꯅꯄꯥ ꯂꯥꯛꯂꯦ ꯍꯩ, ꯑꯔꯨꯝꯕꯗꯨꯗꯤ ꯅꯄꯥ ꯍꯣꯟꯒꯦ ꯍꯩ꯫ ꯕꯨꯡꯆꯥꯅ ꯇꯧꯒꯗꯣꯏꯁꯦ ꯑꯩ ꯈꯪꯂꯤ꯫ ꯊꯔꯣꯗꯨꯁꯨ ꯀꯣꯛ ꯍꯦꯛ ꯂꯥꯛꯂꯒ ꯎꯈꯨꯜꯁꯤꯡꯁꯤ ꯇꯧꯔꯗꯤ ꯐꯅꯤꯁꯦ꯫ ꯏꯆꯥꯊꯣꯏꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯋꯥꯗꯨ ꯊꯥꯡꯅ ꯕꯥꯖꯤ ꯏꯃꯥꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯍꯣꯏ ꯋꯥꯏꯕꯁꯨ ꯐꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯂꯣꯏꯅ ꯈꯪꯅꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯕꯦꯝꯃ ꯑꯩ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯂꯦ꯫ ꯅꯃꯥꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯕꯨꯡꯆꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯂꯦ꯫ ꯏꯕꯨꯡꯉꯣ ꯅꯄꯥ ꯁꯣꯏꯔꯦ, ꯂꯥꯜꯂꯦꯀꯣ꯫ ꯕꯨꯡꯆꯥꯅ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯅ ꯉꯁꯥꯏꯗꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨꯕꯣ? ꯅꯨꯡꯁꯤꯠꯁꯦ ꯀꯟꯁꯤꯜꯂꯛꯏ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒ ꯕꯥꯖꯤꯁꯦ ꯃꯥꯒꯤ ꯈꯨꯖꯥꯏꯁꯦ ꯀꯣꯜꯂꯒ ꯂꯥꯛꯂꯤꯗꯣ ꯑꯃꯨꯛ꯫ ꯏꯆꯥꯊꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒ ꯏꯅꯦ ꯊꯔꯣꯒ ꯂꯥꯛꯏ꯫ ꯇꯣꯝꯕꯅ ꯍꯩ ꯊꯔꯣ ꯈꯨꯜꯁꯤꯡꯁꯤ ꯊꯨꯅ ꯑꯃꯨꯛꯇ ꯇꯧꯁꯤ, ꯑꯗꯨꯒ ꯐꯛꯂꯣꯡꯁꯤꯡꯁꯦ ꯁꯠ ꯑꯃꯨꯛꯇ ꯈꯟꯁꯤ꯫ ꯕꯨꯡꯆꯥꯒꯤ ꯃꯃꯥꯅ ꯀꯣꯟꯗ ꯀꯣꯟꯅꯗ꯭ꯔꯒ ꯐꯅꯦꯛ ꯍꯦꯛꯇꯅꯦ ꯀꯨꯞꯄꯗꯕꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏꯀꯣ, ꯌꯦꯡꯕ ꯂꯥꯛꯄ ꯈꯛꯇꯅꯤ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯥꯡꯁꯪ ꯍꯥꯟꯅ ꯊꯤꯔꯨꯈꯤꯒꯦ꯫ ꯁꯟꯁꯤꯡꯁꯤꯅ ꯄꯨꯂꯞ ꯍꯦꯛꯇ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯅ ꯏꯅꯔꯛꯄ ꯈꯛꯅꯦ ꯑꯩꯗꯤ ꯁꯪꯒꯣꯝꯒꯤ ꯈꯜꯂꯒ꯫ ꯊꯔꯣꯅ ꯇꯥꯗ ꯑꯗꯨꯝ ꯐꯝꯕꯤꯌꯨ꯫ ꯍꯦꯔꯥ ꯇꯣꯝꯕꯤ ꯑꯩꯗꯤ ꯎꯈꯨꯜꯁꯤꯡꯁꯦ ꯌꯣꯝꯄꯥꯛꯁꯤꯅ ꯇꯧꯕ ꯍꯦꯛꯇ ꯍꯧꯔꯦ꯫ ꯕꯨꯡꯆꯥꯒꯤ ꯃꯃꯥꯁꯨ ꯊꯥꯡꯖꯧ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯎꯈꯨꯜ ꯇꯧꯕꯗꯨ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ꯫ ꯏꯆꯥꯊꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯒ ꯕꯨꯡꯆꯥꯒꯁꯨ ꯎꯈꯣꯡ ꯌꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯎꯈꯣꯡ ꯃꯊꯛꯇ ꯋꯥ ꯃꯐꯩ ꯍꯥꯞꯄꯒ ꯄꯨꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯁꯤꯜꯂꯛꯂꯦ, ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡ ꯑꯃ ꯆꯨꯔꯝꯃꯤ, ꯂꯦꯟꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯣꯏ ꯇꯔꯨꯛꯁꯨ ꯇꯣꯝꯕꯒꯤ ꯁꯪ ꯃꯅꯨꯡꯗ ꯃꯩ ꯉꯣꯔꯣꯡ ꯊꯥꯔꯒ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯂꯤ, ꯃꯩꯅꯥꯛꯇ ꯆꯥꯛ ꯆꯐꯨ ꯑꯃꯁꯨ ꯌꯥꯏꯔꯤ꯫ ꯏꯆꯥꯊꯣꯏꯁꯨ ꯕꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯇꯣꯝꯕꯅ ꯕꯨꯡꯆꯥꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯟ ꯃꯌꯥꯝꯗꯨꯅ ꯀꯔꯝ ꯇꯧꯕ? ꯈꯨꯔꯥ ꯁꯪꯒꯣꯜꯗ ꯂꯣꯏꯅ ꯆꯪꯉꯝꯃꯅꯤ, ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯁꯨ ꯎ ꯋꯥ ꯀꯨꯡꯕꯅꯤꯅ ꯅꯨꯡꯁꯤꯠ ꯈꯜꯂꯝꯒꯅꯤ,
ꯀꯩꯝ ꯇꯧꯔꯣꯏꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯄꯥꯒꯨꯝꯕ ꯑꯩꯅ ꯉꯥꯡꯖꯈꯤꯕꯁꯤ ꯅꯪ ꯁꯥꯎꯕ ꯃꯥꯂꯣꯝ ꯊꯝꯕ ꯇꯧꯔꯅꯨꯀꯣ ꯍꯧꯈꯤꯕꯗꯨꯅ ꯍꯧꯍꯟꯈ꯭ꯔꯁꯤ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤꯗꯃꯛ ꯅꯪꯒꯤ ꯁꯟ ꯊꯝꯐꯝ ꯁꯪꯒꯣꯏꯁꯦ ꯁꯤꯗꯣꯛꯂꯒ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯜꯂꯤꯕꯅꯤꯀꯣ ꯁꯟꯊꯤ ꯃꯅꯝ ꯅꯝꯃ ꯅꯪꯅ ꯑꯩꯒꯤ ꯍꯨꯃꯥꯡꯃꯜ ꯀꯜꯂꯕꯅꯤꯀꯣ ꯊꯥꯔꯣꯅ ꯇꯥꯗꯥ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯤ ꯃꯥꯏꯊꯤꯔꯛꯂꯕ ꯃꯇꯝ ꯀꯅꯥ ꯂꯩꯇ꯭ꯔ ꯃꯇꯝꯗꯇ ꯈꯪꯉꯤꯀꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯂꯛꯏꯀꯣ ꯏꯆꯥꯕꯨꯡꯆꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯒꯤ ꯃꯄꯥꯒꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯈꯛꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯕꯛ ꯑꯁꯤꯅꯁꯨ ꯇꯥꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯅꯣꯡ ꯈꯥꯛꯂꯛꯏ ꯏꯆꯥꯊꯣꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯕꯨꯡꯆꯥꯗ ꯀꯣꯟꯁꯤꯜꯂꯤ ꯏꯕꯣꯆꯧꯕꯅ ꯅꯣꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯂꯦꯗ ꯃꯤ ꯑꯉꯥꯡꯁꯤ ꯈꯪꯂꯦꯅꯦ ꯑꯅꯤ ꯑꯍꯨꯝꯗꯪꯒ ꯈꯥꯛꯂꯗꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯏꯍꯦ ꯕꯨꯡꯆꯥ ꯑꯉꯥꯡꯁꯤꯅ ꯈꯪꯂꯕꯗꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯕꯤꯌꯨꯅꯦ ꯏꯍꯦ ꯏꯆꯥꯊꯣꯏꯗꯨ ꯃꯌꯥꯝꯗ ꯏꯀꯥꯏꯅ ꯌꯦꯡꯂꯤ ꯕꯨꯡꯆꯥꯁꯨ ꯅꯣꯛꯂꯤ ꯃꯌꯥꯝꯁꯨ ꯅꯣꯛꯂꯤ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ ꯕꯨꯡꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯊꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯔꯤ ꯇꯣꯝꯕꯁꯨ ꯊꯔꯣꯁꯨ ꯕꯨꯡꯆꯥꯕꯨ ꯃꯆꯥꯅꯨꯄꯤꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯨ ꯕꯨꯡꯆꯥꯅ ꯑꯉꯝꯕꯤ ꯊꯥꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯣꯟꯕꯤꯔꯝꯃꯤ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯃꯧ ꯀꯣꯝꯕꯤꯁꯨ ꯃꯅꯤ ꯈꯠꯅꯈꯤꯗ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯍꯨꯠ ꯃꯅꯤꯅ ꯀꯣꯝꯕꯤꯒꯤ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯕꯤꯗꯨꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯃꯤꯟꯅꯔꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯕꯨꯡꯆꯥꯒꯤ ꯁꯟꯅꯥꯎ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯟꯒꯠꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯕꯨꯡꯆꯥꯅ ꯁꯪꯒꯣꯝ ꯁꯨꯝꯕꯒꯤ ꯊꯕꯛ ꯁꯟ ꯂꯣꯏꯕ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯇꯣꯝꯕꯒ ꯏꯆꯥꯊꯣꯏꯒꯒꯤ ꯏꯪꯈꯣꯜꯁꯨ ꯕꯨꯡꯆꯥꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯕꯨꯡꯆꯥꯒꯤ ꯃꯄꯥꯜꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ